ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ngasi Arambai Tengol Unit 52 ithamgi Tengoloisingna itham warang pural mamangi singthaksingda tharamba popi pambising Yanthattuna Manghankhre hairi Miss Photogenic and Supermodel in Miss Northeast 2026 Isani Sanu ngasi Impal International Airport ta okre hairi Manipur Pradesh Mahila Congress ki thomisingna LPG cylinder mamal henkalakibagi mayokta yaningda phongdoktuna khongjai senthenkre Manipur ki oinadi nupa nupi rights up manare hairagasu nupi singi tokpam thokpa seba amadi utpam thokpa thaksi khasi kantholaga chalabadi akaiba lakani ai isamak MLA oirabasu ipurobiga seba tauri haina MLA kebina phongdokre RK production na hanjen tosar tawba asi pende karigumba ai drug ta general labasu halabasu yai logi matung enna jela thamlabasu yai sana laipak Manipur asidagi tantholabasu yai punsi supa botagi sutoki ge haina hanagi ex MLA Fazur Rahim na phongdorakle Sinakeithel gi Loumisingda Kukisingna Nongmei kapsilakpagi matangda meeting samina bataksalakle Ukhrul district ki Sinakeithel village ta ngararungtil pung 2 minute yankairom taba matamda Loumisingna lau uduna leiringaida kuki khulai paibasingna Nongmei kapsilakibagi matangda state ki mari lenaba authorities singna meeting saminaba Sinakeithel village authority na Manipur lengakta taksalakle Sinakeithel village ki media cell na thadruk pacherol amana hai kunja singna labukta nomagi sintha pangduna leiringaida afaba makal ki khulai paiba kuki volunteer singna Nongmei round kaya marum kapsilaktuna miyamda saunami paipa poallei misa miyam maru oina Loumisingda atanana attack satharakibagi thawong adu human rights kongawnabagal loinana pangdabagi thawongni Handak marak Sinakeithel village ta matau asuna kunja singna toina Nongmei kapsilakpagi thawong sathari February 2 dasu kuki militants singna reserve forest area mai thabagal loinana kulgi ahal ama phadana puki hairi amaromda kuki nupi ama tingpibung amadi Lapland village ki lonabalabuk amada watnaibagi thawong sathagi haina kohorna claim tarokiba adu yumpham yaudabani haina Sinakeithel village authority na phongdorakle kuki militants singna longter range mai tharambadagi tension wana leiringagi marakta yumpham yaudaba maral silakiba asi yaningde haina se phongdorakle Ithamgi singolda tharamba yamlaba popi pambi sing Arambai Tengolna Yanthakkre ngasi Impal East ki Lamlai police station gi Morang Purel area da laiba ithamgi singolda kuki khunja singna thaba oigani thajaba yamlaba popi pambi sing Arambai Tengol Unit 52 gi members singna Yanthattuna Manghankhre Arambai Tengol gi members singna sathakiba tribe aduga mari lainana Arambai Tengol and media group ta thadarokiba warol amagi matung enna ngasi gi tribe adu Arambai Tengolna mafam aduda popi pambi thaba amasung illegal activities sing mapung phana laksanaba honaba thorangi manungsana sathakibani Drive aduda ain kaina tharamba yamlaba popi pambi sing yanthatkhe tharamliba popi pambi sing adu mapung mari pharaklaba lokpa yaraba singni adubu Arambai Tengol gi kambuna matang sana thena hobadagi Yanthattuna Manghankhibana sahi asigi oinadi mapum aduda thariba popi pambi amata lokpa yararoi hairi Arambai Tengol gi maikaidagi makatana hairibana landam masida ain kaina sanglakiba illegal immigrants sing amadi drug mari lenaba activities sing mayokta sabsana thenagani Loinana singi area da ain kaina thariba popi pambi sing maru phangna mahanabagi damakta hariba thawong sing ase makhatana sathakigani hairi panba yabadi chaliba sahi 2026 ki January amadagi hauna Kangpopi district ki area da popi pambi thadana ba Kuki NP Sadar Hills Ship Association amadi Kuki CSO kayana apunbagi oina warep laure haina media da phongdokhrabasu hauzik phawba Kangpopi district yauna Kukisingna khundariba jaga singda popi pambi thabagi thabak leptana sataribani Manipur dasu International Women's Day thoram pangthokkhre state budget ta Manipur gi nupi singi lupa crore sahum yankai gi sanpam haplagani haina chief minister Yumnam Khemsan phongdokhre Manipur lenga ki social welfare department chendana Imphal City Convention Center da ngasi International Women's Day 2026 ki thoram pangthokkhre rights justice Action for all women and girls haiba themda pangthokiba thoram aduda Manipur ki chief minister Yumnam Khemsana chief guest oina saruk yakhi Minister Govindas Konthojam amasung Khorai Lokena guest of honor oikibaga lonena chief secretary Dr Punit Kumar Goel na president oina saruk yakhi thoram aduda wangangbada chief minister Yumnam Khemsana hai kumja 2026-27 gi state budget ta
Manipur gi nupisingge sakwa torang pakanaba lupa crore sahum yankaigi senpam hablagani. Scheme asina state ki tongan mumfam singda laiba nupi lak ahum lisinga kairomda sauna kanaba pangalagani hairi. State asigi puwarida nupi singna lauri bataudang singtharadana Chief Minister na hai. Konaigi sermelon pagadana bohwana bada nupi singna kwaidagi maru oiba taudang lauduna lakle. Manipur gi nupi singna mama ama oibagi sabsaba matau pangtoktuna awaba kaya mayok naraga masa singbu mi amamam ohenaba honaduna lakhe. Mapuroi bakaina krabi lukrabi singnasu masa singmu mi amamam ohenaba honaduna lakle. Atubu matamda state asigi mapam senba thungna Kangluk khudingmaki miyoi sing aki akhang yaudana sathok sasin tawba yahalagani haibagi thajabasu miyamda phongdokhi. Malemgi tongan mafam singda pangthokpagum nupi singda sab manaba right panganabagi pandamda pangthokhiba thoram aduda lengaki makok thongba official sing amadi civil society ki member kaya su saruk yakhi. Amoromda International Women's Day ga mari lainana Minister Govindas Konthau Jamna Komal Lampak Stadium da kilometer 15 amasung kilometer 8 ki Women's Empowerment Run lamthakhi. Akhil Bharatiya Vidyarthi Parishad ABVP na Women's Empowerment ki matangda miyambu wakal tahnabagi pandamda thorom adu pangthokhibani hairi. Tharomga mari lainana Minister Govindas Konthau Jamna hai kunai amadi laiba ase sakot hanabagi nupisingda ahenba matik mayai pibagi tangai phadaba lai. Nupisingda sab manaba khudong saba sing pangalaba matamdata mapangal kanba laiba ama ohenba ngamgani haina su phongdokhi. Irangi F-14Z amadi ballistic missile sapam Manghankhre. Irangi F-14Z amadi ballistic missile sapam ani amang atatuankhre haina Israeli Defense Force na claim tawkhre. Israeli Air Force IAF na Tehran gi maru oiba mafam kharada nongtatagi attack satabaga lonina IRGC gi maru oiba base ni haina riba Meherbat Airport amang atatuankhre. Este Kaplakp post amada IDF na hai good sports fighter aircraft oil depot amadi ballistic missile storage facility yauna Iran gi maru oiba mafam kayada sauna amang atatuankhre hairi. Adum onamak F-14Z kaya yamna kapthagrabagi haibagi matangdadi IDF na sabsabu wapam phongdorakpa leitri. Nakal anigi marakta akan mamongda khuthoknarapaga lonina capital city Tehran da laiba Iran gi oil depot amadi Al Boras province da nongtotigi attack satabada tanker driver mari sire haina Iran gi first news agency gi report amana phongdorakle. Zenems da bomb thamjalamba KCP taimanganba group nani haina claim tawrakle. Zenems ki administrative block to thamlamba bomb adu KCP taimanganba group nani haina claim tawrakle. Lona Thinkraba Look Asigi Publicity Secretary Salanganba Maitaina Kuyek Pidana Tadaro Pasarol Amana Hai Aran Ahui Taubada Zenemski official Sing Maru Oina Senior Staff Nurse Lemapokpam Ranjita Devida Lupna Ahanbu Oina Tambu Kudolni Mahakpu Sauna Mating Pangliba Zenemski Medical Superintendent Mutum Zibalata Su Numit Ninigi Manungda Pau Forkadabani Lupna Aran Ahui Toriba Singi Matakta Kaplakp Tabak Toram Singda Zenemski Authority Nasu Soidana Support Tobigadabani Lupna Tangjalapa Kongtang Asina Mr. Miyamda Akituzung Pupuan Kiba Adugitamaktadi Tamoysan Nuwaitaba Phongdokli. Kanglaipa Asibu Asumba Lambel the Puranaba Huanabada Tenariba Awaba Kaya Asi Ngasigi Mirol na Tingnahuda Bataragadi Tungi Surol na Nungayay Panalehugani Haibigi Asa Usilaktre Hairi.